ngasi numida waram phong ki batuan tuan ba manipuri sifong singdigi maru ebi I pausing khongwacharaga manipur top channel gi mekedigi myam da share tawzagi ahanbada covid vaccine kaplaba matung pung kharagi matung da mauna ama laikhidre JAC Semkh laibak thiba thawdu ama da covid 19 gi vaccine Covaxil gi ahanba dose kaplabi mauna ama hidak kaplaba matung saurakna pung ani makhai rom leiraga laikanaba ngamdana laikhidre Misi asigi matang na asyeng ba khangdok na ba judicial inquiry taw na ba JAC gi maikay gi minister da waka chirol ama pisin khre laikhidrabi mauna adu gi maming nawrem ningol laishram ongbi kiran bala devi sai kunthra ga taret mapuroi ba sarat kawi khangabo khulakum laikai degini base academy school khangabo awang laikai da oja oibani ma ki thamari mangarum suraba angang ama thamlamli Thaudu asigi matang na press ta phangwa paw gi matung ina kiran bala ngarang sangai yumpham PIC da numiyungba pung baro sapsana Covaxil gi ahan ba dose kapki madugi matung masa nungai raktabadigi khangabok ta leiba Thaubal district hospital laikanana ba pukhalagla ba matung nungthil pung ani makhai khare helakpada laikana ba ngamdana laikhidabani hari Kiran bara misi gi matang JAC against death of Naurem ningo laishram ongwi kiran bara debi covid vaccination ko ba ama semkre Amasub JAC gi mekedi gi tuan wakat ahum yawa chirol ama minister da pisinkre wakat chirol adu da yawriba maru oi wafam sing adudi kiran barangarang sangai yumpham PIC da covid vaccine kapluraba matung da masa nungai raktabadagi Thaubal district hospital lekatnana ba pukhalaba matung lekatnaba ngamdana sikiba misi asi singnaningai oi Misi asi covid vaccine kapadagini ma hana physical fitness oi amasum misi asi gi matangna sapsaba langna langjin puthok pinaba amadi mara lebising sairak piba makha tana leikhidrabigi postmortem executive magistrate amadi video play yauna pangthok pagaloinana judicial inquiry tawbana singba yauri loinana asibagi sapsaba langna langjin puthok tuna miyamra khangandriba phawba asiba haksang Laudaba, lagliba June tara phawbagi manungda mari lainabasingna misi asigi matangna sapsaba langna langjin khanganba matam asigi manungda positive response phangdrabadi Manipur gi CSO amasum tuan ba lupsingi mateng lauraga makha tana khongjang jangsin bahaina suwarep lokhi amaromda laikhidrabigi haksang si nungthil jenims ta postmortem tawkhre haina spaw amana makha tana phongdorakle Atop paw man minister na NHIDCL na paikaliba project sing review tawkhre State Minister N Berena state asida paikaliba national project yauna National Highway Infrastructure Development Corporation Limited NHIDCL na paikaliba project sing adugi review meeting ama video conferencing ki kuthang na official sing unakre ngasi State Minister Secretariat ki outhouse ta NHIDC gi Executive Director Rajiv Sudaka video conferencing ki khutang na hauzi campaign asina paikhaliba thabak thoramga campaign asina kari nungai taba amadi award apa lairi bising gi matang na kupna khanaki State Minister na campaign asina thengnari bising not toxinduna athuba matam gi manungda ministry da khangangani haina thajaba pikhi project sing apiba matam da loisinana basu NHIDCL gi Executive Director Rajiv Sudada khanki haina spouse na makhatari Atop paw mana Thaubal bazar mass testing drive satakre miyai taraga taret positive oire COVID-19 laina asidagi ngakthokna ba lakholakpa khongthangi saruk ama oina handakta minister na aggressive mass COVID-19 testing haudokraba madugi makha tarakpada ngasi Thaubal bazar curfew thugaiduna lakpa miyai singamadi dukan phamliba miyai singamasum customary pulap mass test tawbigi drive ama Thaubal police KSP ibomchan lusingduna satakre Puna miyoi marfugani thoirom COVID test tawbuda miyoi taraga taret positive oiba thengnare hari drive asiga mari lainana SP ibomchana hai laisat asidagi kannana miyamna mapan thokpiganu sarkarna piribi SOP ngakna satpinabasu appeal tawkhi haina pausna supali atopa pawmana policy program soibadagi positive masing hengalakpani Govindas MPCC ki President Govindas Konthau haikre aikoi punama Prithvi sin thungna COVID-19 gi laisat narak pasina maram oiraga masi thengnana ba kana honariba sigi mathakta Congress Party nasu ngamjaba ambulance kaya oxygen concentrator relief material medical kit na singba kaya mating pangkhre
Makha tarakpada atopa state tawbugumna Manipur laina laisit kya sandorakliba madi misi mina kya yorakpa asigi yenglaga COVID khaktagi oiba phamung lising amasanba hospital ama BRDO amasum Assam Rifles khusamnaraga sabiyu hain haukiba me taragani thoida Prime Minister Sithi ama ikre haina maki video conferencing gi khutangna phongdorakli Magna Makata Kibra Praza Sing Asisu Kanana Bohona Badasang the Bayadra Potlam Sing PBU Hinasu Ahiba Cyril Adu Yauki Housing Lady Minister Sina Han COVID-19 give fast web Adudagi Para Amatatam Hodre Masina second web Asida Missimina Kiama the positive Oiba Masing Hengala Liveni Masi Sakar Sigi policy program Tahuda Badagi Swerakpane Lonana COVID-19 Nagi Ngaktonaba Pambaidi Mio Kudimak vaccination Taubani Maramaduna Universal free vaccination Taubinaba CLP leader na Lusing Nuna Hokipatang Marida Manipur governor memorandum ama sufficient Krea Hinaso Pauxies na Makata na Fundurakle Makasa Tazarapu Nangasi Manipur Gyoba COVID-19 update Mamda Tamzaramge Haukiba pung kun gamari isda Manipura sansetta haibadi miyoi satret ki mathakta ngasisu COVID-19 positive oikre apun boina miyoi satret ka nifu nipan haukiba pung kun gamari isda Manipura COVID-19 positive oikre hairiba miyoi satret ka nifu nipan si Bisnupurigi humfugo humdoi Sandel dagi taraga taret Susampurigi humfuga taru Impal East dagi samaga humfuga nithoi Impal West dagi saniga manga Zaribam dagi taraga taret Kaksing dagi yangkaiga nithoi Kamzong dagi ani Kangpokpi dagi taruk Noni dagi ama Ferzol dagi mari Senapati dagi taret Tamenglong dagi taret Tengnopal dagi taraga taret Thaubal dagi samaga kun Ukhul dagi ani haibadi Taubal simam positive oibagi sang se hengala ibini haibadi hana nabagi sang digi ngasidi hengana samga kunni ngasi COVID-19 positive oikribisi aduga apun boina mioi hairiba satret kani fu ni pan hokiba pungkun ngamaris da Manipura positive oikre hairiba pungphama simaktada Bisnupur digi mioi ama Sandel digi mioi ani Impal East digi mioi mari Impal West digi mioi mari Taubal digi mioi ama Punna miyoi taragani thoi haukiba pung kunga mariasida Manipura COVID-19 positive oiduna laikidre hairiba miyoi taragani thoi asi tharaga apun boina lehen kidaba miyoi masingsi samapanga supnagi nipan sore haina sungasi COVID-19 update sina makata na sa thamnagi mem section na laminasi haina su Manipur top channel gi meke digi thamjari ama solution jarak poina atopa tentak pa content masang ngatang mem na hapsaram ge mem la fukta minasi lem na vaccine kam na ba khongthang thengmale CPI Prime Minister Oirakpa Sahi Taret Mapung Faraklaba BJP ki Lusingba Narendra Modi na ngasi phawba laibaki aruba thodang wathok singa mari lainana pressman singa wari sanaduna natragana press conference pangthoktuna miyamna mayoknariba khudong sadaba sing ko hanana ba hona khiba laikhidri haina Manipur State Council Communist Party of India gi Secretary L Sutil Kumar na khuyek piduna thadorakpa serol amada phongdorakli serol asida Masida sunatana opposition gi lusingba kayana hauji hauji mayonariba COVID-19 gi ani suba web asi athubada laksinana ba masum mamal yamnaba miyam gi punsi kannana ba kayara khana taksinduna laklabasu tasina khide amasum wafam asi laibak miyamna mayek sengna khangnarabani malem gi miyamna kinaraba COVID laina lasit matam sana laksinba ngamnabigi laibak khwaidigi wanglaba Supreme Court na akan mamiyeng sanglak pa horakpadigi Civil society organization kia yauna marueba opposition party kia na lemna tika thana ba thuba khongthang paikana ba media gi khuthang na phongdok narak padagi Narendra Modi na mipung khudimak lemna tika thana ba phongdorak bu wafamdo maikai kia dagi thagat narakla basu hairiba khongthang asi thengman badagi maming lairaba lusing bamas mamal naidraba medical scientist yauna misam kia gi punsi mangan khibani so hairi serol sida haujik su jun kungani thoi phawa matam Tharibasigi mahutta lan gi khongthangda tamlaba khungang amagi miyambu paksana tika thabagi thabak paikhatnaba honafam thoi loinana COVID-19 yani suba web tagi ngakthoknaba state kyar akan ba lockdown amasum curfew thamkhibadagi awaba nanglaba income tax thidaba imung singda yamdraba thama da lupa lising taruk tagi na sawnga senpham direct benefit transfer gi khuthangda phanganana ba amasum nongmada sangdaba yadraba potlam sing lemna phanganana ba MSC CPI na dabi tauri hainasu makata na su phongdorakli ado tentak pa pawmana India da singthaningai oina COVID ki fibam fagalakle haukiba pung kun ngamari da recovery rate chada 92.29 yaukre
India COVID-19 laisat asigi fiwam tamna phagalakhibuga loinana haukiba pung kunga mari asigi manungna singthaniye oina phagalaktuna recovery rate chada 92.29 yokre ngasi ayuk pung nipan phawbar Ministry of Health and Family Welfare na thadorakhiba data gi matungina hairiba matam asigi manungda miyoi lising marfuga mariga samriga maudraga ni pan khak positive oiki leba asigi oina laisat asigi apunba confirm case masing crore aniga लाख मार्फुग मापनगा लिसिंग मौद्राग तरुका समरीगा हुमद्राग हुमदoi ओइरि हाइरिबा मतम असिगी मनुंगदा मियोय ला अमगा लिसिंग मार्फुग निथोयगा सनीगा मार्फुग निथोयगी फिबम फगलक्तुना तोवान बा हॉस्पिटल सिंगदगी डिस्चार्ज तौखरे अमसुम हाइरिबा मतम असिगी मनुंगदा मियोय लिसिंग अनिगे सामगा कुनगो हुमदoi लेसेट असिना मरम ओइदुना लैखिद्रे हाइने स्पाउसना मेक्सेना फोंगदोरनि दुगे मैम हाउसको नदी मतांग सा लुसिनजरगे मरुइबा इ पाउसिंग सुनसोय सोइदना मैम अपडेट पिजरकेन सिग्नल्स की मेकेरिगी थमजरी and thank you.